ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯦꯗꯤꯌꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯏ꯫ ꯃꯤꯆꯝ 3 ꯍꯥꯠꯈ꯭ꯔꯕ ꯖꯤꯔꯤꯕꯥꯝꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯍꯟꯅꯕ ꯁꯤꯑꯦꯝꯅ ꯈꯨꯠ ꯂꯥꯟꯊꯣꯛꯈ꯭ꯔꯦ, ꯃꯥꯔ ꯀꯥꯡꯕꯨꯒ ꯎꯅꯈ꯭ꯔꯦ꯫ ꯃꯤꯇꯩꯒꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯑꯉꯥꯡ 2 ꯌꯥꯎꯅ ꯅꯨꯄꯤ 3 ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯇꯣꯛꯂꯒ ꯇꯨꯔꯦꯜꯗ ꯂꯪꯊꯔꯛꯈꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯆꯠꯇꯨꯅ ꯏꯪꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯅꯕ ꯈꯨꯠ ꯂꯥꯟꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯥꯔ ꯀꯥꯡꯕꯨꯒꯁꯨ ꯎꯅꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯁꯐꯎꯗꯤꯟ, ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤ.ꯁꯤ, ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠꯇ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤꯒꯗꯕ ꯌꯥꯝꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯍꯦꯛ ꯄꯥꯏꯕꯒ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯟꯅ ꯆꯠꯄ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯎꯪꯈꯠꯅꯗꯨꯅ ꯊꯥꯖꯅꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯦꯗꯤꯌꯥꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯇꯞꯄ ꯐꯤꯕꯝ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯋꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯂꯩꯔꯤꯕꯁꯤ ꯀꯣꯛꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯌꯥꯅꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯦ꯫ ꯀꯨꯀꯤ ꯅꯥꯒꯥ ꯃꯤꯇꯩ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡ ꯀꯔꯝꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯗꯒꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯨꯔꯛꯄ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯔꯝꯅ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯄ ꯂꯨꯒꯅꯤ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯤ.ꯑꯥꯔꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯝꯂꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯔꯤ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯊꯥꯖꯅꯗꯕꯁꯤꯡ ꯀꯣꯛꯍꯟꯗꯨꯅ ꯏꯪ ꯆꯤꯛꯄ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯀꯦꯅꯦꯗꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 10 ꯁꯤꯔꯦ, 15 ꯁꯣꯛꯂꯦ꯫ ꯀꯦꯅꯦꯗꯥꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯂꯝꯕꯤꯌꯥꯗ ꯂꯩꯕ ꯇꯝꯕ꯭ꯂꯔ ꯔꯤꯗꯁ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 10 ꯁꯤꯔꯦ, 15ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯔꯣꯌꯦꯜ ꯀꯦꯅꯦꯗꯤꯌꯟ ꯃꯥꯎꯟꯇꯦꯟ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯎꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 10 ꯁꯤꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯈꯟꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯁꯦꯀꯦꯟꯗꯔꯤ ꯑꯃꯒꯤ ꯏꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ, ꯃꯥꯔꯛꯁꯤꯁꯠ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯈ꯭ꯔꯦ꯫ ꯗꯥꯛꯇꯔ ꯍꯤꯔꯦꯟ ꯒꯣꯍꯦꯟ ꯀꯧꯕ ꯔꯤꯇꯥꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅꯁꯨ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯊꯛꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 32ꯒꯤ ꯃꯈꯥꯗ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯔꯤꯠ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯏꯔꯝꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯗꯦꯀꯥ, ꯅꯣꯔꯊ ꯏꯁꯠ ꯅꯥꯎꯒꯤ ꯑꯦꯗꯤꯇꯔ ꯏꯟ ꯆꯤꯐ ꯄꯔꯦꯁ ꯆꯟꯗ꯭ꯔ ꯁꯥꯂꯀꯥꯔ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯁꯥꯟꯇꯅꯨ ꯕꯣꯔ ꯊꯥꯀꯨꯔ ꯌꯥꯎꯔꯤ꯫ ꯄꯤꯇꯤꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯔꯨꯄꯥꯂꯤ ꯁꯦꯝꯋꯦꯜꯅ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌ ꯀꯥꯟꯇꯗ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯖꯁꯇꯤꯁꯅꯁꯨ ꯍꯤꯌꯔꯤꯡ ꯆꯠꯊꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝ ꯑꯃꯁꯨꯡ ꯁꯤ.ꯄꯤ.ꯑꯥꯏꯅ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯊꯛꯇ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯈꯣꯏꯁꯥꯎꯅꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯦꯁ.ꯑꯥꯏ.ꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯍꯟꯅꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯄꯥꯎꯃꯤ 15 ꯌꯥꯎꯅ ꯃꯤꯑꯣꯏ 30ꯒꯤ ꯇꯤꯝ ꯚꯤꯌꯦꯠꯅꯥꯝ ꯈꯣꯡꯆꯠꯀꯤꯗꯃꯛ ꯉꯔꯥꯡ ꯁꯤ.ꯑꯦꯝ ꯈꯦꯝꯆꯥꯅ ꯂꯝꯊꯥꯈ꯭ꯔꯦ꯫
All Manipur Working Journalists Union's External Tour Vietnam Khongchut Manipurgi Chief Minister Yumnam Khemchana ngarang lamthakre Singjama Yumnam Laikai Lairembi Lampaktagi lamthakhiba khongchut asida media house kayagi media person kunmanga amadi DIPR gi official manga yauna puna mioi kunthra khongchut asida saruk yaki. Khongchut asiga mari lainana Editor Guild's General Secretary Yumnam Rupachandra haikibada turasi DIPR gi senthang makhada M Juna sinduna paumi singtagi oiba external tour amane tour asina Vietnam da lairiba tongan ba historical gi oiba mafam kaya yengba amadi makhoi gi oiba karamba center da development karamna paikhali amadi makhoi gi punsi mahing economy yauna tongan ba mafam kaya da chatuna yengani loinana khongchut asida thengnarakpa awa nungai kaya yauna development kaya Manipur miyam da khanganabagi pandam amaga loinana Manipur gi paumi team asina Vietnam da chatpani haiba wafam thamki.